ngasi nungdaram phone ki ba tungan tungan ma se phone singdagi maroi ba pausin khonga charaka na Manipur top channel dagi share tawjarke ma'am loi fukta minasi ahan boina maroi ba pawama college oja singna protest tawkhre Federation of Government College Teacher Association Fegokstana Tare suba pay regulation 2018 sana hanbiyu haiba demand tawduna sangshilakhiba khongjang gi manung chanba sanna 6 walk straight haukipa goloinana ngasi Imphal College ki oja singna college asigi campus ta protest tawkhre oja singi maike digi phongdokhiba da government na approve tawkhraba tare suba pay regulation 2018 asi athuba matamda order thokpiduna sana hanbiyu sarkar ga yanakraba tare suba pay regulation sarkar na athuba matamda order thokpiyu haiki hedi budget session loishinkhre tha asigi ahumdagi hokiba sitting tarago humdoi leba taraga matoi suba Manipur Vidhan Sabha gi taraga nithoi suba budget mifam ngasi loishinkhre atopa paw amanamo Indo Naga Santi gi warida Manipur 6 fair sandokpa leite Chief Minister tara matoi suba Manipur Vidhan Sabha gi taraga nithoi suba budget mifam gi aroiba numit ki ngasi ayu opposition gi MLA Alfred kangam na hanglakpa wahangi pakhumda home gi charge puriba Chief Minister na haikre Bharat Sarkar amasum NSNIM gi Indo Naga Santi gi warida Manipur 6 fires sandokpa leite Chief Minister makha taraduna issue asi yamna burning oiba Manipur state ki oiri issue asi awangpok state singda suni issue asi Manipur miyamna yanaba mada solution purakpa pamnari English ingani ga amagi June taraga nipanda Indo Naga Santi gi warida without territorial limit haiba wahi ahumda misimina thokiba natana mal sangkya mangkhre adubo haujikti civil society singa unaduna wari watai sanaduna naksinarakle praja gi apambada paliba lenga asina tawgani santi gi wari asi amicable solution ama purakpa miyamna pamnari besi punna hingminaba pami masigi matangda lengang na thabak haure haina Chief Minister na sabara phongdokpaga loinana haujikti amaga nungsi sana na hingminaba haure wahang asibu sagoladuna Alfred na Indo Naga Santi gi wari sida state lengang na su amicable solution purakna ba hotnabiyu haiki haina su pausna makhatari atopa pawamana West Police na truck anida purakpa 1.40 lakh ki drug konana ahum fare ngara nungthil pung marirom tabada Imphal West ki SPK Megasindra gi miyang makhada additional SP Ops amadi West Commando Osina lusingba team amana Kangla Tongbi Santipur freaking checking sathabada Tata truck AS01D 5557 amadi NL01G 8445 anida purakpa 1.40 lakh ki WY tablet ka konana driver yauna miye ahum fare draka konana fara basing adudi driver ani MD Akhan Seikun gamari apokpa Anwar MD Mustakin Seikun ganipan apokpa MD Rahimuddin atopa aduna MD Yunus Elias asobo seitaraga mapan apokpa MD Dilip Khawi makhoi ahuma Thobal district ki hangang makha lekai digini drug singasi Imphal dagi Guwahati tamna puna bo honaramani malem gi kaithel lupa crore taragani mari rom oigani drug singasi amuba masugi tuan ba plastic mayom kayada yom laga purambani drug amadana lak ama aduga atopa drug amadana lising ni purambani drug singasi kaibu makha lekai digi MD itom bakauba amana Guwahati fawba punaba sinaram khibani haiba khangmangam le haiba pawmasu ngasi nungdaram phongkibasi phongsingna maroiba paw ama oina phonari atopa paw amana Forest Department gi official singda pressure yamna pirakpa lei awangbo Forest and Environment Minister awangbo niumaina haikre Forest Department gi official singda tuan ba makal gi pressure pirakhiba lei adubu forest ki reserve area da ain kaina leba court pa ain gi matung ina fai adubu court na thadorai wapam asi Manipur Vidhan Sabha opposition congress ki MLA khumaksam Joy Kisana pukhalakpa calling attention gi pakhumda forest minister awangbo niumaina phongdokhibani Minister makha taraduna mamang amadi haujik phawbada reserve forest area da ain kaina leba lokthokpasing action loduna lakli Forest Department na ain kaina lebak loba u yanthatpasing action loduna courtna case pending mari leiri gari mari fajinduna leiri forest ke lamsing protection tawna bohonari pressure
amatana thingmangamloi pressure da chatloi forest department manpower yamna watli square kilometer kunganipan area da ngak seli haikeba pawmusu ngasi phongkhiba se phongsingda phonari atopa pawamana film gi loop marina tanba dabi thabak to onthoklagani cm ngasigi manipur vidhan sabha gi ayuki mifam sugunu kendra gi mla ak ranjit na hangba star question number 518 ki pakhom piradunu chief minister n biren haikibida film gi loop marina pishin kiba memorandum adu handaki mars financial manung thabak to onthoklagani haina thajapa pikre ningsingba safe manipur film industry haibisida yumpham oiba memorandum ama satkiba kumja english inganiga kungi december anida manipur film journalists and critics association fr film forum manipur all manipur film producer association amadi united cine executive na memorandum ama pishin khibani hainasu pawsina makhatari atopa pawamana bharat ki khwaidagi wangwa firal thangagi sawba singthakta yungnaba pm gi pukning singsinkhre ranjan bjp bisnupur district committee gi secretary sansam premchandra maitai ni sinduna kumbi kendra gi manungsana leiba saiton gram panchayat ki saiton kaithel sabka sat sabka vikas sabka biswas thoram pangthokre thoram adura saru yakhibi mp dr rk ranjana phungdokhibada bjp bu haudokpirama dr Sama Prasad Mukherjee Pamjaramba Kashmir gi Article 370 laukthokuna leba amada firal ani leba yaroi amata oigadabani haibadu BJP gi lenga asina thabakto onthokre Bharat ningkha tamnabagi damak mathwai katkraba madi Bharat pu union ama oina punchinduna amata oina punchin biramba Sadar Balbabai Patel anidu hena miyamda anauba inot hapli Bharat ki khwaidagi wangba firal thanga kendra gi sawba singthakta yungnanaba prime minister gi pukning singsinkhre loinana netaji subhash chandra bose ki sahi ama sumna sathagadaba thoram gi aroibagi thoram adu manipur gi imphal natragana moirangda pangthoknaba haijakhre ngasidi Bharatna atama nirbhar Bharat ki makhada covid-19 gi hidak puthokhtuna vaccination khwaidagi yamna toba country ama oiba ngamle maduna aikhoina local oina puthokhlamba manipur da puthokhlamba pothok adu malem gi mafam kyada thadoktuna hena sakthokanba yai haba pawmusu ngasi phongkiba nungdaram se phongsingda phongnare loisilakpoina manipur da thokhiba maruiba pawmana lairik tamba phanganbiyu haina mairoi singna irang horakre nunggi len takhre mairoi kya aso apanangkhre college oja singna khongjang changsin khibaga mar oiduna lairik tamba phanglaktabadagi khoisaunaraba mairoi singna tongan tonganba college singda khongjang changsinbada police ka sauna muknaba thokre khongjang changsinba mairoi kya aso apanangkhre ngasi ayuk pung 10 makhairom tarakpada dana manjuri university gi makhada lairiba dm college of arts dm college of science dm college of commerce ki students union sing amadi mairoi sing punsinduna mairoi sing lairik tamba panghalu haiduna college asigi campus ki akoibada rally ama sakhi madugi matung pung 12 makhairom tarakpada masing yamlaba mairoi sing aduna campus ki wangbada tholaklaba amadi assembly tamna thomjinana ba honarakhi madudagi hena lairamba security force singna athingba pibadagi mairoi sing amadi security personnel sing marakta sauna mukna bathokhi mairoi singna namkhai duna chatnaba honarakpadagi police personnel singi mekedigi smoke bomb kapkhi madudagi khoisaunaraba mairoi singna nunggilen gum police tamna thomjilakhi madudagi police ki mekedigi su tear gas amadi smoke bomb na singba kaptuna mairoi singadu tankhaina bonakhi college campus ki wangba lanhandana mairoi singadu section na ngak senduna thamki amaromda khongjang adu yawba dmu pg tawriba naurem james kobo mahairoi aman hai lairik tamba phangan biu haina mairoi singna democratic oiba khongjang changsinbada police personnel singi mekeri gi tamthiba thawongsa tharakpasi yamna lebak thiba thawongne asiguma thawong asina maram oiduna dmu gi makhada leba khongjang changsinbada yawba mahairoi nipalom aso apan nangduna hospital laikana ki haiki khongjang aduga mari lainana dm college of arts girls common room gi secretary oiribi laimayum selina hakibada covid-19 gi laina laisana maram moiduna matam kuina lairik tamba phangludraba mairoi sing handak lairik tamba yarakpa tangkak asida oja singna khongjang changsinduna laikibana maram oiduna april thada exam tawgodori basi fawba lairik ningthina tamba phangdana lairi
ओजासिंग असि मणिपुर लेंगाकी मखादा लैबा ngaktani aduna ojasing amadi lenga anigi marakta yanaba puraktuna athubuda mahiroising lerik tama phanganbiu maduna trabadi makhatana akanba khongjang jangsinani makna makhatana hai lerik tambiu yaroidab ojasing yaroklabadi maduda lengaki oiba action adu lokhatpiu mahiroisingbu nungsijaba lerik tambigadab ojasing aduna class tohonbiu haiki हाइरिबा मतम असिदसु मसिंग यावनबा मणिपुर कॉलेज की माइरोइसिंग थोलक्तुना लंबी थिंगदुना लाइरिक तंबा फंगनबियु हाइना खोंजंग जंगसिनखि मदुदगी सिक्योरिटी पर्सनल सिंग जंगसिनदुना तनखाइबदा माइरोइ तरुकलोम असो अपन नंखि हाइरि ngasiगी खोंजंग अदुदा असो अपन नंखरबा माइरोइसिंग अदुगी मनुंगदा निकिता वाइखोम बासिखोंग लाइश्रम जिना देवी हियांगथांग मखालेकाई थिंगबाइजम रेबिका खोंगजोम हौबम सोनिया सगोलबन मैनो लेरक हाइक्रूजम अबेसना कोदम पोकपी आसेम देसु मैतई ओनाम सोंगबम अवांग लेकाई सीएस अजमीर खान इरोंग सैसबा मथकना सिंगबा सिंगने खोंजंग अदुर सोलबा माहिरोइ सिंग अदुर रिम्स एडवांस हॉस्पिटल इबोयामा याउना अते हॉस्पिटल सिंग लेकानखि खोंजंग अदुर सिक्योरिटी पर्सनल खरसो असो ओपन नंखि हाइरियनसु पाउसिना मखाताना फोंदोरकली